PM Modi na Manipur kaiba yaba thabak touraklabadi BJP Manipur amadi MLA singna yengduna leiroi sapsana mayoknagani case ibomsa Lona yadaba thaba amata sentana Manipur taurakadaba nati kariguma Manipur miyamna pamdaba Manipur kaiba yaba thabak Prime Minister Narendra Modi magna touraklabadi BJP Manipur amadi MLA singna yengduna leigadaba nati aduguma phiba madu laklabadi imale pakidamak leptuna sapsana mayoknagani haina lamlai kendragi MLA case ibomsa na phongdokri Wafamasi ngasi BJP lamlai mandal na sinduna Independence Day ga mari lainana pangtokhiba Hargar Tilanga mari lainana satkhiba khongsat ka mari lainana phongdokhibani nong adada leibe MLA gi yumdagi hauduna lamlai phawbu satkhiba khongsat aduda BJP Manipur gi BPN nimbausi yauna BJP lamlai mandal gi lusingba singshar yakhi Thauramga mari lainana case ibom chana makhatana phongdokhibana sentana haujik Manipur tangdu leitadaba puraknaba kana hotnari haibasidi mek singlaba wapamni Manipur gi haujik oiriba phibam asi athoba matamda lakshinba yadaba phibam oidabana miyamne hena awaba thengnabani leiriba phibam asida lengak semadagi tangdu leitaba hana purakpana maroi haujik lana si aroiba oidribana lengak semana mapung phaba oiroi maram asina majority number lairabas haujik lengak semna bahonadribani haujik center da leiriba lenga na Manipur gi tam aphapa kya tawri Manipur miyamna pamba ILP satna halakli border fencing war putting the thabuk tawri reserve forest kanana ba Manipur lenga na kanana bahonarakpa mitop khandok na bahonariba punama center na sagotuna lakli center na ekhoi gi phana ba kya tawrakpana ekhoina ayet pana tragana pienda phungdok piyaba wafum kari leitri ai ma na makhata na hai khibada kanagumba kharana aran ba pawru yumpham oire cookie singi tokhai ba lambi ama semna bahona ba center na sagotla hen sandok pa silebak thibani hausu phawbi oina di center na Manipur miyam gi apam gi meyokta thaba amata taroktribana center na lokhaliba thabak thoram singda ekhoi puna sagotmina ba tangai fadeki IDP sing special package P duna mayum da hanjin hana ba MP sana jawbana parliament takshinkhri atop MP na tumina laisin ki ba wafam ining thauna parliament ta puthokpa si thagat ningai ni biren Manipur kumja English ngani ka kun ko humdoi gi me ahum dagi horaga thokli bi irang sina maram oraga mayum me kei thadok tuna lanjenaраklaba miyoi sing lengana special package sing pithaduna masamasa gi miyumda khunda aduna lehanna thabak pai khatlo haina Rajya Sabha gi MP laisem sana jawbana parliament takshinkhri Nakalamoramda Parliament atop MP singna phongdoktana tumina lesin kiba wafam MP ining thawlaisem sana jawbana pukhalak libasi puning thawgana ngaini Manipur gi yellow proof singi saktam amadi leba sigi security gi dam khallaga state asidagi illegal immigrants sing takhokiba haibisi administration gi oiba tangai pataba khaknatana Manipur gi tungi lebak lep kadori bani haina Manipur gi hanagi chief minister nongthombam berena mahaki official X account thagalagwa post amada phongdoraki ngarang phamkiba parliament mifamda senba sahi 2025-26 ki Manipur budget ki matangna khana nainabada saruk yaroduna sana jawban hai state asida thoklibi irang sina maram oiraga imung lising tara henbi gi mioi lising yankai manga ga satruka yankai ga taruk yankai ga nipalom mayumai kai thadoktuna relief camp Sani ga humfuga ni thode sangje phamloduna laidi makoi singa si sahi ani helaba phawda masa masa gi miyum da hanjin mangamdana lakpana tangdu laitaba punsi amada hanjilakle habi yadri hairiba lanjenaраklaba singa si gi punsi esi makok tigi na hongna na hogadaba maramna special rehabilitation package sing phanganwa mathoktai masida central amad state government na punna hotna mina basang sangi masigi sumathakta state asigi lifeline odiba national highway animakta Mr. Miyam punamak ningtamna satpigi hanana thabak pahekada Mana makhatana hai Myanmar amadi Bangladesh tagi sanglakpa illegal immigrants sing thidoktuna masa gi maramda halankinaba sahi asigi me taraka mapanda MSA na khangalakhiba adu Manipur paliba president rulenga asina su thabak to ondokon thui National Census amadi delimitation ki thabak pakatringaida kumja English ngama samapan ga humfu ga mathoida impham oiduna MSA na khangalakhiba wapam to thabak to ondokadabane Amaramda Indo-Myanmar border paringi Manipur rom thangbu sarukta lairiba kilometer sahunga maudraga ni pangi asang ngamkhoi paring sida illegal immigrants sing atat akham laitana sangsilak pasisu thingnaba misang mikhai nairoidaba BSF kumba mathau masa khangba central force ningthina deploy tawgadabane loinana democracy satpa leba amadadi popular government ma thamba haibisi yamna mak tangai phadi maramaduna state asigi law and order ki phibam hek fogalakwaga popular government ma lingbi haibna singbu wafam kya thamki police personnel oirabasu drug lalon wada sienarabadi action lokhatkani DGP
स्टेट असिदा मयाई काब निसागी मयोक्ता लेंगांगना संगसिलिबा खोंजंग असिदा मिसम प्रजा नत्रगना लेंगाकी थबक तौबा मी ओइरबसु मखोइगी मथक सबसाबा एक्शन लखटकनी हाइना डायरेक्टर जनरल ऑफ पुलिस राजीव सिंहान फोंदोखरे इंडिया निंगतम फंगलखिबगी हुमद्राग मापन सुबा निंगसिंग थरोंगे मङोइना मणिपुर पुलिस डिपार्टमेंट सिंदुना इम्फाल गी हता कंजेबुंदगी लमथाखिबा हरगर तिलंगा बाइट रैली गी थरोम मांगना वफम असि फोंदोखिबने हाइदि मोदी नदना एनडीए की वाइस प्रेसिडेंट की मिरेप ngasi khallagane hairi प्राइम मिनिस्टर नरेंद्र मोदी अमसुं बीजेपी की प्रेसिडेंट जेपी नड्डा ngasi नेशनल डेमोक्रेटिक अलायंस की ओइना वाइस प्रेसिडेंट की मिखल मिरेप ओइगदबा मियेदु खल्लगन हेना पावमन मखातारी अमरोमदना चाइना न ngमखै मनाक्ता रेल लंबी सेमगदौरी चाइना न लाइन ऑफ एक्चुअल कंट्रोल मनाकना एक्साइसिंदगी तिबेट फाव किलोमीटर लिसिंगनि सांग रेल लंबी सेमनबा थौरांग लखलकपना इंडिया दा चाउनुंगनांग पोले हाइरि मपानदगी संगलकपा मिटोपसिंगी मसिंग हेनमनखिबदगी थोकलिबि इरांग पीआर मनुंग सोयदना वरोइस लाकनि थाजै केबा लमदम असिदा लैमिनरिबा लेंगांगना सखंगलबा फुरुप कुंथ्रागा मंगा असि मसा मसागी टॉप टॉप कल्चर लैजबा फुरुप सिंगी लैरिबा फुरुप मसिल की मरक्ता नुंगाइनदबा लैति मिरमदगी लाकपा मिटोप सिंगना मसिंग हेनमनखिबदगी इरांग थोकनी थोकलिबि इरांग असि प्रेसिडेंट रु लैरिङै असिगी मनुंग सोयदना इंगतबा पुरकनि हाइबगी थाजबा लै हाइना पासोय केंद्र की MLA सपम कुंजकेश्वर केबना फोंदोखरे ngasi relief center for the welfare of differently able person manipur amasum composite regional center imphal pradhan mantri divasya kendra imphal amasum artificial limbers manufacturing corporation of india ga punna kusamnina duna DFIPS scheme amasum PBY scheme gi makhara person with disability singa amasum senior citizen singda chamasum appliance yenthokpagi thoramna thoiba mithunglen oikiba pasoi kendra gi MLA sapam kebana wafam asi phongdokladuna makhatana haikibada miyamga mimanadraba singsu miyoiba mani miyoiba amana phangpham tokpa hakkudimak makoidasu phangangani haiba wakalunda sei kya gi mamangdagi miyamga mimanadraba singda makoigi ngaklo oigadaba potlam sing piduna lakli mimanadraba singbu soinaibani haina hainingdi miyoiba amagum haki mit ui masida sunatana lamdam asigi sanaroi kya pung thogatpa amasung lairik tambada khudong sadraba singda lairik tamhanduna lairik ki mangal lehnanaba mahakna ngamliba makai mating pangani thawai haksang yauna soinaiba singi damakta kathokani makum miyamna rajniti tawba bot lepa mini hekta hainai adubo bot ka ba da mahakna hek ngamliba makai miyamgi thabakti soi sidriba phawa mating pangani lamdam asida khunda minariba purup kunthraga mangasi masa masagi top top culture leijab purup singi marakta ngasi phawba nungsi chanabagi wakhalonda yumpham oiduna laiminari masin mana oiduna khatnaba sauna ba haiba sidi imung amada ngak sauna ba haiba duni lairiba purup masilgi marakta nungaina da balati adubu mapa lebak tagi sangsilakpa mitopna masing hen kibana ngasidi irang asi tholakpani adubu lamdam asigi yellow purup singi marakta khatnaba sauna ba lati अथुबा मतमदा सेंटर लेंगाना मणिपुर थोकलिबि इरांग असि प्रेसिडेंट लैरिङै सिगी मनुंगदा इंगतपा पुरकनि हाइबगी थाजबा लायखि ngasiगी थौरम अदुदा CRCSRE इम्फाल की डायरेक्टर नौसकपम थोइबी रिलीफ सेंटर फॉर द वेलफेयर ऑफ डिफरेंटली एबल पर्सन मणिपुर की प्रेसिडेंट पी गोपेंद्र ह्यूमन राइट लॉ नेटवर्क मणिपुर की असिस्टेंट डायरेक्टर एडवोकेट TS प्रेमलता अमसुम सकमा की नेशनल एग्जीक्यूटिव मेंबर हाइस जदुमनी शर्मसु अथोइबा मिथुंगलेन सिंग ओइना सरुक याखि थौरम अदुगी मनुंगसना डिफरेंटली एबल्स ओइरी हाइना सकखंगलाबा सर्टिफिकेट पाइरबा मिय हुमफुरोमदा मखोइगे सानाबा ngaklo oigedaba potlam sing kusinaki potlam sing adugi manungda wheelchair folding right can amasum CP share handicap vehicle senior citizen singi folding can singma kya kusinaki ari लिसिंग अमगा सनिपान के मौद्रागा मथोइदे सोनाखिबा मणिपुर निंगतम लान फुरुप अमखकी निंगतम लान नते PPAM अगस्त 18 अथौबसिंगी नुमित युमथोंग खुदिंगदा पांगथोकपियु इंग्लिसिंग अमगा सनिपान के मौद्रागा मथोइदे सोनाखिबा मणिपुर की निंगतम लान फुरुप अमखकी नते मणिपुर लाल हौरिङैदगी खुदामिनरगलबा फुरुप पुनमकी निंगतम लानी हाइरदुना लाक्लिबा अगस्त 18 अथौबसिंगी नुमित युमथोंग खुदिंगदा पांगथोकपियु हाइना पीपल्स प्रोग्रेसिव अलायंस मणिपुर PPAM ना फोंदोरकली PPAM की कन्वेनर MC मीतैना थदोरकपा सिरोलमना हाय लैबा अमगी पुवारी ना मुटखिबदा लैबा आदो मुटखिबदा नतना लैबा आदो खुंदारीबा फुरुप पुनमक तमना तमना मालेमगी लैमाइदगी मांगिगनी फुरुप मसेट खरा मालेमगी सिदाइदा साइथोक्तुना लेहौरबसु पुवारी मुथत पिखरब लैबा आदुदी मालेमगी अंगकपा लेंगाकलोनगी अहोंग मरकता अमुहना हगोटपा ngamgani हाइबगी थाजबा लैति अदुगुम लैबा आदुबु मुटखिबदगी कनगे हाइरबदी लैबा आदुगी पुवारी बु पिरकलिबा
ꯁꯩꯊꯦꯡ ꯀꯌꯥꯗꯒꯤ ꯉꯥꯛꯇꯨꯅ ꯊꯝꯕ ꯑꯁꯤꯅꯤ ꯃꯁꯤꯒꯤꯗꯃꯛ ꯃꯥꯂꯦꯝꯒꯤ ꯍꯣꯡꯂꯛꯂꯤꯕ ꯄꯊꯥꯞ ꯀꯌꯥꯕꯨ ꯀꯨꯞꯅ ꯅꯩꯅꯗꯨꯅ ꯄꯨꯋꯥꯔꯤ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯉꯝꯕ ꯇꯨꯡꯒꯤ ꯃꯤꯔꯣꯜ ꯁꯦꯝꯕ ꯃꯊꯧ ꯇꯥꯔꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯄꯨꯋꯥꯔꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯅ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯕ ꯉꯝꯗꯕꯗ ꯅꯠꯇꯅ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕꯁꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯄꯥꯎꯁꯤꯗ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯇꯦꯟꯇꯛꯅ ꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ